Ahanbada Maroiba Pau, CA Bill Gimayokta Men Pek Nasunduna Miyamgi Mifam Chataduna Ware Mari Lokre. Lup Chama Kuntrama Toy Punduna People's Alliance Manipur Semkre, Kongjang Sangsinaba Lepna Kibaga Loinana Ta Sigi Tareta Total Shutdown Lautokre. More Amasung Infal Dagi Human Trafficking Oigani Chingnaba Nepal Nupi Chamarom Police na Fagat Kre. Amadi Bom Pokhaibagi Togdokta Mana Masing Thiba Chakhiba Machin Manau Sire. Kurumjari Times of Manipur News mi ang tabiri ba pumna mapu Elizabeth na taram na ukcha bagaloy na pau sandok na pizari. Manipur People's Against Citizenship Amendment Bill Manpek na sunduna hausik miyam galoy na changsiliba CA Bill gi kongjang asigi makha tarakpa firep law na bagi damak miyam gi oiba mifam ama konung mamangda leiba ibuyama sumang lila sanglenda pangthokre mifam asida tongan ba CSO gi luchingba sing tongan ba sinfam pariba sing amadi miyam na saruk yaki miyam gi mifam aduda saruk yakiba Manpek ki co-convener oriba ningthauza lanchana awang nongpo Bharata Citizenship Amendment Bill chatna ba yaroi haibigi Dabi Togduna, Makal Maka Kayagi Kongjang Sangsilingay Cherakta, Bharat ki President na Bill Asigi Matangda Warep Ama Hai, Aduga Manipur ki Chief Minister na Ama Amuk Hai, Togduna Lady, Jin Ani Longba, Mainland Indiana Tengkang Kayada, Armed Force, Political Force Amadi, Atopa Force Kaya Ama Season na Duna, Awang Nongpoki Yellow Missingbu, Namta Duna Tamna Bahonare Haibasi, Hena Mayek Sengle, Bharat asi secular country amani hari adubu CA Bill asidadi Muslim sing khaidokpagum tauri haiki masimang na Bharat Sangbidan ki mayoktani haiki Constitutional provision among oina hapki basunataba aduga constitutional lacunas mayamam leidana akoi ki asoi ba mayam sida migi lok sabha da gina rajya sabha da chatli ba potubu marakta select committee ma kaura kan de select committee na khana hani haiba gumba yamna nokning banganang issue tor ine haiba duda procedural lapses mayamam yaruga haiga madura thajatana lakpado akoi miyam na lokpham thokte akoi ki standi rajya sabha da pass obu sunate lok sabha da pass obu sunate Hairiba bill se matam chupagi oina India gi luchingba singna amuk hanna puthora oidabane India na kaidong desu yellow me aikoi gi against ta kaidong desu yellow me singa se muthatna ba lokolak pa khongpham sing aikoi ne yafam thokte amadi adugumba bill singa do aikoi ne challenge story madugi warep na ba mifam duninga si yese aduna matam chupada yellow me aikoi na Manipur da sokani Tripura da sokani haiba karisu leite punna leiminna ba awang nopok lamdam dadi Aigi Kongbi the Naraga, Kut Yoroktree in a Kanbay Arroy, Kut the Naraga Chongi, Kut Yoroktree Highway Arroy, Isam Samnable Lumni Miyam gi mifam aduda saruk yakiba hanagi UCM gi President Johnson Alangbamna One Nation One Religion haiba theory da chatharakliba Bharat leingakna maikai kayadagi chatharakliba lalong kayana ngasidi lamdam asigi yellow missing muthatna bo honabada natana nungsina handanabagi singsepta thari haiki Si unsecular oibra unconstitutional oibra haibatu madu moi ambitu ki manban ne resebudu na amani what is demographic threat haibasidi ima eversing ma'am na khambiri bani ising ichau haibase masi khambiu masa it doesn't take time yam samna chaloi aina hanjan na haibado ising ichau haibase nungdang amagi overnight amagi phenomenon ne Ngasigi mifam aduna CA Bill gi mayokta awang nongpo ki miyam punna thengnamina wa haiba wafam yauna warep kaya lokre Political Party Taramathoi gi mihut singna CA Bill handokna ba Bharat ki Union Home Minister Rajnath Singha unaduna haktengnana memorandum Chathakraba matung makhata na Bharat ki Prime Minister unaduna lamdam asigi apamba khanghanaba Political Party Taramathoi gi mihut sing Delhi da leiri team aduna ngasi Shiva Sena gi General Secretary Anil Desai amadi party asigi MP singa unaduna bill asi withdraw tawhanaba amasung miyam gi apamba tongnaba taksin baga loinana memorandum pisinkre hauji Delhi da leiriba Political Party singi kangbu aduda yauriba Shiva Sena Manipur State ki President M Tombina bill asigi mayokta Shiva Sena na matam chupada lepkani haina fongdokre Manipur ki namukta akoi thawai hangsang punamak kathok charga akoi no honajari khara se masi soidna akoi mahi angane habi asin thajabani adugo loina
ꯍꯧꯖꯤꯛꯃꯛꯀꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯁꯤ ꯁꯚꯥꯗ ꯁꯣꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯑꯁꯦ ꯄꯨꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕ ꯑꯣꯄꯣꯖ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 13ꯗꯒꯤ ꯃꯤꯌꯥꯝꯅ ꯊꯝꯖꯔꯤ CA Bill gi mayokta Imphal Municipal Corporation ki cooperator singna wakan mifam ama famkre ngasi IMC ki office mamangda chathakiba wakan mifam aduda tongan ba ward singi cooperator sing saruk yaki cooperator singi spokesperson su oriba ward number 3 ki cooperator H Newton Chandrana Manipur miyamna CA Bill gi matangda changsiliba khongjang asida cooperator sing su saruk yari Delhi da Manipur gi mahiroi sing yauna ima event singda Delhi police na chathakiba thawong akanba mawongda condemn tawi makhata na bill asigi mayokta changsilakpa khongjang singda cooperator singna mapung fana saruk yagani haiki leiba cooperator singa sina masida ruling gi BJP Congress NPP aduga independent cooperator sing yauna koi punna koi dola duli chi dai koi changsin jabani aduna leiba manipur leiba leader singa su koi masi chapchaba state ama logi tangai pidabro lei haina khanjani ngarang mak koina pawda ujabri yam nungai taba Delhi chakhiba student union tauki organization sing ima sing chakhiba mayam dra awana nangba sing adu ju aikoi madu awabra sau yajari duga matung tala pura chakla thobak thom sing adu ju aikoi cooperator sing ju aikoi chapchaba thauda aikoi sai goi chapchaba thauda miyam gi damta lawna Nakal Amaromda Singzamai Begapati Laikai Dasu Maikai Adomgi Maira Pai Bising Nasu Lamdam Asida CA Bill Chatnaba Yaroi Haiba Wakat Mifam Chathakre Imphal West amadi East Talariba Cycle Thoba Pamjaba Singna CA Bill gi mayokta Imphal West amasung East gi mafam singda aikoi santi pami haiba pauzil puduna cycle rally chatkre ngasi numidang wairam pung taruk taba matamdagi kanglagi nongchup thangba gate gi khongsangba haukiba cycle rally aduna Imphal West amasung East gi mafam singda koina pauzil sandokluraba matung lamthungpham oikhi khongchat aduda saruk yakiba Kelvin na CA Bill bu yaningdaba fongdok pagaloinana wafam kaya amasu fongdokhi City and Bill 2016 asigi mayokta yaning da boy na khongi right silent peace right senjabani haidi citizenship Bill haji Bangladesh Afghanistan Pakistan da lakpa miyoi singa se tuki mati ya meduna Manipur yelho mi yam ne jadaba lama sidadi aduna sam kam effect la kada ga habadu gi matang da khoi pen da mo ina phungtok charang asi silent peace right senjabani Paugi marakta naten ba break matang Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner rupees 1 lakh, first runners-up rupees 80,000, second runners-up rupees 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari. Miyam service vertical sing asigi khudong chaw logi ngasi maglengchin biroksi mobile furniture Coapitel near Imphal Products. The great wedding sale by Mobile Furniture. Laibak thiba thaudo amada chanaba mana masing thiba chakhiba machin manau ani bom pokhai gi thaudokta punna lekhidrei thaudo asi ngasi ayuk pung 13 makhairom taba matamda khopum police station gi mamangromda kilometer 15 rom chatlaga leiba kabuilonda subung haina khangnaba laisokta thokhibani thaudo aduda lekhidraba machin manau adu laisok khundagi athyu kamai chahi 19 apokpa paudinchung amadi mahaki machanupi Gaikoliu kamai chahi 15 kawi thaudo asigi matangda Tom TV News na police dagi fangba paugi matung inadi ngasi ayuk machin manau ani chananaba mana masing thiba chatpada labuk amagi manakta khanghaudana bom ama pokhairakibani khudakta machin manau adu leikhidabani hairi
टेक्नोपॉल डिस्ट्रिक्ट पुलिस की एसपी डॉक्टर एस इबोमचा की मिटिंग मखादा मोरे पुलिस की एडिशनल एसपी के एच रॉबिन्सन एसडीपीओ संदीप गोपाल दास अमदी सीडीओ मोरे की डीएसपी टीएच थॉमस की अपुनबा कांबू अमना अकक्नबा पाउ फंगबदगी मोरे की तोंगान तोंगानबा मफमसिंगदगी ट्रैफिकिंग तौनबा पुरकपा नेपालदगी लाकपा नेपाल नेशनलिस्ट नुपी निफु कनबा ngamkhre amadi nupi sing adu purakpada chenabani haiba नेपाल की नुपा अमसु फागतख्रे नुपी सिंह अदु ngasi ayu anganbadigi ahanba oina ICP integrated check post da nupi khara Myanmar rom da trafficking taunaba changkhigadaure haiba pau fambadagi senaduna leiringaida Imphal dagi van amasung eco van da lakpa Nepal gi nupi 13 ICP da passport visa check taunaba honaringaida rescue tauki numit yungba matamda moret kaithel da leiba dipa होटल दगी नेपाल नेशनलिस्ट नुपी मरी अमसु रेस्क्यू तौकी लोइनना मखोइबु ट्रैफिकिंग तौनबा पुरकपदा चेनबा नेपाल दगी नुपा अदु फागतखी मसिगी मतुंगदा अमुक नुंगथिल पुंग निपालोम ताबा अदुवाइदा मोरे तली रोडता लेबा रास कोटेज होटल दगी नेपाल नेशनलिस्ट नुपी कुन रेस्क्यू तौबा ngamखी अदुबु मखोइबु ट्रैफिकिंग तौनबा पुरकलिबा नुपा अदुदी फाबा ngamहौखिद्रे हाइरी ngasi punna nupi nifu rescue tauba ngamkhi makhatana nupi sing asibu more police ta puraktuna thamkhre amadi chenaba Nepal dagi nupa adugi mathakta wahang pahong chathakre Imphal dasu police na chathakiba drive ta tongan ba mafam kya da leiba hotel kya dagi Nepal nupi hufu taruk yauna nupa ama fare hairi Amaromda thaudo asigi matangda more police gi fangba paugi matung inadi nupi sing aduga faraba mioi adudi Akas Kali Tamang chahi nifunithoi apopa Ajit Lal Tamang kawi Nepal dagi ni hairi ngasigi lengak na thabak fangdriba lairik laisu hairaba naha singbu masana masabu thabak pijanaba amadi thabak Pijanaba honariba singbu ahenba thakta pukhatnaba pandamda haudokhiba startup scheme gi anishuba round gi oina hauzik fawbada khudongchaba sibu pibiyu haina lamdam asigi mioi lising ahumga chamapan ga humfu na application tharakle masigi manungda idea CS na lising ahumga chatruka marifu tara mathoini aduga revenue CS kina chani ga marifu mangani masigi manungda hauzik revenue CS ki oina startup program asigi khudongchaba Fanghanabagi dama applicant chani ga marifu manga gi interview loire wafam asi ngasi babupura da leiba planning department da pangthokiba planning department ki director TH Munindro na haiki mahak na haiki department asina startup program asi mapung fahanabagi pandam da selection tawbagi process asi ngasi gi lengak na khanghalakpagi matung ina yamna transparency leina chathari haiki Hybrid ranking ji siam na bidam ta ikoi ki team ama lei innovation cell na ai samang chairman oiba ai reba innovation cell sina group om thongna khai dokani ai reba group ahum sigi member singna ai reba singji akoina group amamam ni piba mark se group ahum jin independently mark pi hangana column ni piga dam ai reba mark se gi average na applicant gi score orga admai tongna 375 whatever lei reba se masi akhoi ranking ama semaga akhoi thabak si loisan gana aduge makha tarapata masi loin pigadra piroidra kayam khangat kani khangaloi haibadudi madudi gamen gi parbi do legani Matam amada CPI na puthokpa kholau pauche ki joint editor oiramba Santi Ranjan na lekhidabada ngasi CPI Manipur State Council na sinduna party ki office ta awawa phongdoktuna mifam pangthokre mifam aduda CPIM RSP Forward Bloc NCP BSP Parja amadi APP gi luchingba sing saruk yakhi lekhidabagi thawaina lairam lenda ingna chikna leinanaba minute ani tumina leptuna mapugi mafam da thongni zakhi
CA Bill gi mayokta miyam gi khongjang manungda ngarang RIMS Hospital da gynecologist ke specialist oriba amabu mayumda halakpagi lambida khongjang sangsiliba singi maraktagi fazadaba wahi sizinaduna khut tharakhiba thawongbu Khangabok Development and Students Union na akanba mawongda condemn tawrakli thawdo asigi matungda amok hana chathabiganu haiki ngasi ayuk Sanapati Bazar manakta leiba yum ama khanghaudana maina chakre Electric short circuit tagi haurakpa oigani haina thajanakiba mai adu fire service kangbu laktuna kanbagi thabak chathaki thaudoktuda aso apan yaukibadi laite adum oinamak manchang kaya amadi mang takhi Imphal City manungi sensitive zone amasu oriba Thangal Bazar area da thokhaningdaba thaudok sing thoktanaba Imphal West District Police Commando Bazar Mobile Unit na ngasi ayuk Thangal Bazar gi Kalibari lambida Park Sana combing operation chathakre Imphal West District Police ki additional SP operations TH Krishna Tombi ki mityeng makhada CDO Bazar Mobile Unit na ngasi ayuk pung 8 ka minute yangkhai dagi 9 ka minute kun manga fawba chathakiba operation aduda punna miyoi chahum ga humfutaruk masa masa gi saktak che Thokhanduna masak khangdokpagi thabak chathaki maduda semjin sajanba Aadhaar card pairamba mapalamdagi lakpa sinmi sing yauna masagi saktakche puthokpa ngamdaba miyoi 19 makhata na verification chathanabagi damak city police sinakhi Kakching District ki Manung Chanba Irong Chesaba Bazar amasung Imphal West District ki Manung Chanba Irong Chirai Bazar ani faungnaba litanthong ahobadagi litharaga Turel da tasin kibi chahi taret khakta ngaribi angang nupi macha ama kalhore thogdo adu ngarang numidang pung manga makhairom tarakpada thokibani Turel da tasin kiba nupi macha adu Irong Chirai makha laikai dagi thongnaujam ibom chagi chahi taret khakta ngaribi Tomba Elias Pitika Devi kawi nupi macha adu bukan kiba thongna faba naha adugi mamingna Dr Mayum Alter chahi kunithoi apokpa Dr Mayum Tombani mahakna Irong Chesaba Bazar dagi ni hairi thogdo adu nupi macha adu mahaki apokpi thongnaujam sapnaga Irong Chesaba Bazar da pochai leiba lakpada thokibani angang aduna turel da tasinkiba ubadagi alterna haina ruba tawduna khudakta thongdagi chongtharaga angang adu sining chitak kanba ngamhobani hairi asigumba thogdo asi mamangda yamna toina thokpada natana misimina yaukiba leikre maram aduna khun ani faungnabagi tangai fadraba thong asi mari leinaba singna athubada mityeng changbiduna semjinbiu haina su leikai asigi miyamna lenga ki pukning singsilakli Assam Rifles amadi Manipur Police Commando gi apunba kangbuna tongan ba mafamdagi KCP gi lanmi ani fare police gi fangba pauna hai ngasi ayok Imphal East Commando amadi taramanga shuba AR gi apunba kangbuna lamlai dagi KCP Maoist gi lanmi ama fakhi faraba lanmi adugi maming thaunaujam kanta atopa maming na lemba chahi kunhumdoi apokpa tomal kawi chalong maning lekai dagini amaromda ngasi numidang pung manga ga minute nifurom taba matamda Bisnupur District Police Commando amadi nifunithoi shuba AR gi apunba kangbuna su KCP Nayon Kangnuki lanmi amasu fagat pangamki faraba lanmi aduna moirangi Sendra Laison lekai dagi khundrakpam Kiran atopa mingna loingakpa chahi taramapan apokpa tombi kawi maha kumbi dagini Kumbidagi fakibani hairi. Paugi marakta naten break ama. Manipur gi ahanba 24/7 cab service oriba lamjingba cab service na miyam gi sebada leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027 959 amadi 8794613154 ekhoi gi website www.lamjingbacap.com Lamdam asigi lawni singmi singi ahangba lamsingda thabi hauro Mahindra company amadi Holland country gi Hayes ZPC company ga punna tissue culture tawraga puthok chaba asengba alu char iramdam asigi laibak le hawa yamna chunaraba alu angangba Lady Rosetta amadi alu angogba karfi jyoti makhalani mak phambiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char thar
asi sarnaba alu hundok khakna maton thoklaga semba alu chara tharagum si haiba kholau amaga loinina sahi ahum sakna chatharakpa mission amagi makhada pujarakpa alu chara singni nipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra Tractor Showroom Malong Bazar Lingtoy House Kaksing Bazar adongi ahangba mahum singda alu thabiduna iramdam asida alu gi awapa lehelagum si Break imatungda taramna ukchari makhatawa pauda karigumba citizenship amendment bill asi Rajya Sabha da pass tarakpa tarabadi BJP degi tokani haina Meghalaya gi BJP legislator Sanbor Sulaina haikre wafamasi ngarang CAB gi mayokta hanagi Urban Affairs Minister Paul Langdongna ngakpigani Paul Lengdona yauna mioi lising kayana chatkiba wakat khongchat amada phongdokhibani loinana hana Meghalaya gi deputy speaker su oramba Sulaina karigumba bill asi pass tokhrabadi mahak BJP degi toktuna independent MLA oina lekhini haina su phongdokhi Fashion Gilamda Thoidokna Maming Lairaba Manipuri Macha Asa Kazingmaina Mahaki Collection Bionic Pu Hauze Mumbai da Pangthokliba Lakme Fashion Week ta utuna Tilliba Babok Miyamgi Mityeng Fam Oikre Handaki Lakme Fashion Week Summer Resort 2019 asi Hokiba Yumsa Kaisa Numita Hokibani Loinana Ahanba Numita Gurmit Chaudhary amadi Nikhil Chinapa yauna saknaraba mioi kayana rem chatki panba yabadi Asa Kazingmai Manipur gi Ukhrul district ta leiba Lunghar khundagini mahak ahanba 2012 ki Lakme Fashion Week ta mahaki collection Generations Next Design utpaga loinana limelight ta tholaktuna hauzi Bollywood ki saknaraba actor kayama mahaki client oiri Jammu and Kashmir gi Anantnag district ta lalhoba singna grenade langsilakpada micham manga amasung CRPF jawan ani yauna mioi taret sokre hari thodo adugi matangda police na case ama register tawkhibaga loinana thizinbagi thabak chathari State Excise and Narcotics Department na thadorokpa report amagi matung inna Mizoram da 1984 dagi hauzik fawbada nisa sisinabagi laikhidabagi miyoigi missing lising amaga chamngaga kunmapan henkre hari report asigi matung inna miyoi chamaga marifu taradi heroin overdose laikhidabani amasung miyoi atopana ASP amasung Parvon Spas hariba pharmaceutical drug season abadagi lekhidabani report asina makhata na 2004 gi oina drug season abadagi sikhiba mioi gi masing asi Mizoram na khwaidagi wangki hari Varat Lengaka Framework Agreement sign taunakraba NSCN IM gi manungda party asi luchingbagi fam matangda chauna ungkhatnaba leire hari loop asigi oina chairman uhenaba thaurang toriba Q tukubu chairman gi fam Pibada yaningdaba kaya ama leire hari Q tuku fam asigi mirep amani adubu chairman oiba oidabagi wafam adugi tangai laikhai tanadri haina masak maming takthokningdaba loop asigi luchingba amana phongdokre ngasi Manipur da phongkiba pauche singda kari maroiba pau yakhibige habdu mayam puna yengminasi Kanglai Paki Maira, Manpack na Sinduna, Citizenship Amendment Bill gi matangda Laibak Miyam gi oiva achawa mifam chathakre. Tha asigi ahum amasung mari dana khongjang changsinanaba tang taretana total shutdown tawgani lauthokre. Miyoi kharana Myanmar da pusinanaba honaramba Nepali leisabi Nimphurom Tenopo police na fare. Semjin bidraba ahoba upak thongdagi taba nupi macha ama kankre. Lawukta lairamba bom ama pokhaibada machin manau sire. Paugzel Pamlo the Tavak Suba Chatkivi, Machin Manau, Bom Pokhaivada Sire. Janimski nursing na sit-in protest Satakre, Anava Singh Kudong Sadavakaya Tingnari. Citizenship Amendment Bill Gimayokta, Mafam Kayada protest Satakre. Security Force Kutong Navada, terrorist Ani Sire. Kangla Pau. Citizenship Amendment Bill Mayokta, IMC Cooperator Singh Yauna, Mafam Kayada protest Taukre. Amjuna, Delhi Police Kitawong Kandem Tauri. Guwahati, Secretariat Manakta, Kef Mayokta, protest Taukre. Meghalaya da BJP MLA fam thadokani kihan khre bom pokhaibada pamyan ba chatkiba machimnau sire pandam Citizenship Amendment Bill gi matangda nomogi oiba people convention pangthokre awang nongpokki gelhomi sing kanjanaba UN yauna malem gi lebak singdagi mateng ninaba wareb laukhre sakti leirab bom ama pokhairakpada pamlo uba chatkiba machimnau sire mama sogle Citizenship Amendment Bill gi mayokta miyamgi mifam pangthokre Indiana chathargliba thawong asidi yong natan yenbani Jalal
Loisilakpada maruiba pau amuka hana. CA Bill gi mayokta manpack na sinduna miyang bi mifam chathaduna warep mari lokre. Lup chamaga kuntra mathoi punduna People's Alliance Manipur semkre khongjang sangsinaba lepna khiba galoina na tha asi tareta total shutdown laukthokre. More amasung Imphal dagi human trafficking oigani chingnaba Nepal nupi chamarom police na fagatkre. Bom pokhaibagi thodokta mana masing thiba chakhiba machin mokpa sire. Hauziki oinadi Manipuri pau mata ase loizare miyeng tabiriba pumnangpo amuka hana khurumjari.